Mayam pumnamakpu YouTube channel Young Minds na taram nokchari. Ngasi mayam daliga dawriba wari masa asigi maming marup mapan gidandi wari masa asi haujarak Thai na mamangaida laibak amada lauba nupa tara ahangba labuk lamhang amada phautuna chalami. Makhoina asum chatlingaida ikhang khanghaudana nong khak lawba tawraklami. Nong khakpa lawbadu tawrakpadagi makhoina tangkhai ama kairaba laisang amada changlami. Nong khakpadu yamna kallami. Kayamuk kanbagi haibabu nong du khakpada laisang du niglami. Laisang dugi akoibada nong khak lawduna braja singjang leptana taraklami. Lawmi sing adu yamna kirami. Makhoigi marakta pap sienba ama yaure madu hatnaba nong du khaklibani khalami. Pap sienba mi du khandoknaba makhoina asumna khanarami. Aikhoigi iraktagi pap sienba mi du khandoknaba aikhoigi tupi sing asi laisang asigi thongda yalasi. Tupi hana nungsinna paithokhiba misaktu masana maraibag yajaba tabani. Tupi sing adu hek thambaga tupi ama nungsinna humdokhirami. Tupi du hek humdokhibaga tupi gi mapudu lemhauriba nupa mapan aduna mahakpu minungsi yaudana laisang dugi mapanda yamna kanna inthoraklami. Maraibak thiraba nupa aduna laisang dugi mapanda hek thorakpaga braja singjangna laisang duda tasinduna laisang du ningkhaiduna lawmi mapan du sikhirami. Lawmi mapan aduna laisang dagi inthorakhiba nupa adudi achumba chachaba aranba tawdaba nupa oirami. Mabuk fattaba nupa mapan adudi mabuk fattabagi dandi phangkirami. Wari asi matang sida loisin.